लेपो लेतना चथा जरबलिबा मणिपुरी थिएटर सेंटर असम के लुपा खुदों बथोर मसिबो ngasi nai nai ba mithung len amade mithung sinna ching lem na maira chokat tuna ngasi ki thor masi hodong pi bagi thor masibo pikup masibo meyam na pungning thobar bi maikum hangdong jabagi tanja do magne meyam na pungning thobar bi boy na pikup masibo thoy am ka bi boy na ho ko ma ta nijeri Makun Manimong Saba, Mang the Tibirba, Oja Nandababu, Oja Gumani, Amadi, Tibirba Italy Sing. Masi Eko Chatari, but Toromasi, Chatari, what Toromasi, Hoji Power the Adum Yamna Pajana, Chatari, Havada, Hemanda Toke, Eko seminar, Yamna Pajare, Mayampurum Tagadi, time maintained over the Kaitan Masidi Homasani, Adum Chontara privacy, Ado. Aingondda akoi ningsing chepung Souvenir gi editor oina hapsal phare hisu yare do ekoina aham ba tawge khalam ba se November tha dani sana khudum ba se 1994 dagi 2019 phaw chahi kun manga gi span sigani aduna November ta ta bani da November da han matam lepe ekoi ngamde December tamu matam lepi whole book toy adu sai koi ngamde January tamu amuk numit naman lepure maduga sai koi ngamakte February adum hauki ultimately March ki ngasi tarik 9 haibasi waidagi yai baba numit aduna matam do yaudingai di oide haiba wafam am lei matam na loina pui haibado matum amni thoki ba thodok se ai social base oina aina समाज की सेवा तौजरिबदी Manipuri loan amasung identity matang Manipuri language protection committee da jubam oirga amadi Manipuri identity protection committee matakta jubam oirga ya social service taujaribani maruya lone lona saikri seva su asunta tana sujawjami ayana ngasi asiri program sida wapun patang thumjani maram di theater ki matang dadi yamna categorically ayuktegina hoji phawda akram hai oja sing puna mana yam sadena marik chumna namgi hai ai thagatsari speaker puna mapu seminar paper pathupi number reader puna mapu scholar puna mapu ai thagatsari award asida salama citation aduga selgi mana lupa lising ahu yauri bani kai kudajar waga lai sok kula ke ofam da nathopiri maimo taman thambal memorial award ikubasibu bani khubasibu ila tayam dari oh kuwa mata ko chor na sidulang dari bani Thagachari award asida sal ama citation ama aduga seal oina rupa lising manga yauri kai kunajaraba diren kabro ke pham da hoji hoji ma wain of mombi devi memorial award katopi ikubasi museum de ko koina Thagachari Please subscribe, Lakhipuronline YouTube channel. And don't forget to click the bell icon, so that never miss an upload from my channel. Thank you for visiting Lakhipuronline.